ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯅꯥꯔꯩꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯑꯃꯨꯛ ꯃꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯅꯣꯛꯂꯛꯄꯗꯗꯤ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯇꯣꯏꯕ ꯇꯥꯕ ꯉꯝꯖꯕꯒ ꯅꯠꯇꯦ꯫ ꯑꯀꯣꯏꯕꯗꯨ ꯃꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯁꯅꯥꯔꯩꯅ ꯑꯁ ꯍꯥꯎꯋꯦ ꯅꯣꯕꯥꯞ ꯃꯦꯠꯄꯁꯤꯗꯤ ꯀꯩ ꯈꯨꯍꯥꯎꯅꯤꯒꯦ ꯁꯤꯗꯤ ꯆꯥꯁꯜꯂꯨ ꯅꯣꯏꯅꯤꯁꯨ꯫ ꯂꯩꯔꯥꯡꯅ ꯏꯇꯥ ꯊꯣꯏꯕꯤ ꯅꯣꯏꯒꯤ ꯅꯣꯕꯥꯞꯁꯤꯕꯨ ꯂꯩꯍꯧꯗ꯭ꯔꯕꯣ? ꯁꯤꯗꯤ ꯑꯣꯛꯇꯧꯕ ꯃꯥꯟꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯍꯧꯗ꯭ꯔꯦ ꯕꯦꯝꯃ ꯁꯤꯐꯥꯎ ꯑꯉꯥꯡꯗꯒꯤꯅꯤ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯄꯨꯔꯛꯏꯁꯦ꯫ ꯁꯅꯥꯔꯩꯅ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯆꯥꯅꯤꯡꯉꯤ ꯁꯤꯗꯤ ꯑꯩꯗꯤ ꯑꯣꯛꯇꯦꯕꯣ꯫ ꯅꯪꯗ ꯅꯠꯇꯦ ꯕꯦꯝꯃ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯑꯣꯛꯇ꯭ꯔꯤꯕ꯫ ꯁꯅꯥꯔꯩꯅ ꯀꯅꯥꯒꯤꯗ ꯅꯣꯕꯥꯞ ꯀꯥꯍꯨꯆꯥꯟ ꯍꯦꯛꯎꯁꯤꯔ ꯈꯪꯗꯤꯌꯦ ꯍꯦꯛꯎꯁꯤꯔ ꯏꯇꯥꯅꯤ꯫ ꯂꯩꯔꯥꯡꯅ ꯏꯇꯥ ꯁꯅꯥꯔꯩ ꯅꯪꯅ ꯌꯥꯝ ꯆꯥꯅꯤꯡꯉꯒꯅ ꯇꯥ ꯄꯥꯔꯤ ꯍꯣꯏꯗ ꯌꯥꯝ ꯄꯥꯟꯕꯅꯦ ꯃꯣꯏꯗ ꯆꯠꯂꯒ ꯍꯦꯛꯎꯁꯤꯗꯅ꯫ ꯑꯁ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯆꯠꯂꯒ ꯍꯦꯛꯎꯒꯦꯕꯨꯗꯤ ꯍꯦꯛꯎꯆꯣ ꯑꯩꯗꯤ ꯇꯜꯂꯦꯕ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯍꯦꯛꯄꯕꯨꯗꯤ ꯅꯪꯅ ꯆꯠꯂꯒ ꯍꯦꯛꯎꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯇꯥ ꯄꯥꯔꯤꯁꯨ ꯅꯪ ꯎꯕꯗ ꯍꯔꯥꯎꯖꯅꯕ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯇꯥ ꯊꯣꯏꯕꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯤꯗꯧꯅ ꯃꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯅꯣꯕꯥꯞ ꯍꯦꯛꯄ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯆꯥꯗ꯭ꯔꯁꯨ ꯇꯣꯛꯑꯒꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯗꯨꯕꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯇꯔꯨꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯦꯛ ꯊꯦꯛꯇꯅ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯅ ꯆꯪꯂꯛꯏ꯫ ꯍꯩꯃꯥ ꯂꯩꯔꯥꯡ ꯊꯣꯏꯕꯤꯌꯥ ꯅꯣꯏꯕꯨ ꯀꯣꯏꯔꯛꯑꯃꯤꯔꯣ? ꯂꯩꯔꯥꯡꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯀꯣꯏꯔꯛꯑꯝꯕꯅꯤ ꯍꯩ ꯆꯥꯔꯝꯕꯅꯤ꯫ ꯍꯩꯌꯦꯕ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯍꯦ ꯂꯩꯇ꯭ꯔꯕꯣ ꯅꯣꯏꯒꯤ ꯍꯩꯗꯨꯕꯣ ꯈꯤꯇ ꯆꯥꯒꯦꯗꯅ ꯑꯩꯁꯨ꯫ ꯊꯣꯏꯕꯤꯅ ꯂꯣꯏꯈ꯭ꯔꯦ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯁꯨ ꯑꯣꯛꯇꯗꯅ ꯍꯦꯛꯎꯁꯦꯅ ꯍꯥꯏꯅꯔꯝꯃꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯦꯛꯎꯁꯦꯕꯨ ꯌꯥꯗꯦ꯫ ꯍꯦꯛꯎꯆꯣ ꯀꯩꯅꯣ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯑꯃꯨꯛ ꯆꯥꯈꯤꯁꯦ꯫ ꯂꯩꯔꯥꯡꯅ ꯑꯗꯨꯅꯤ ꯇꯥ ꯄꯥꯔꯤ ꯍꯣꯏꯗ ꯌꯥꯝꯅ ꯄꯥꯟꯕꯅꯤ ꯃꯣꯏꯗ ꯍꯦꯛꯄ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯤꯕ꯫ ꯄꯥꯔꯤꯑꯕ ꯄꯥꯔꯤꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯁꯅꯥꯔꯩꯗ ꯀꯣꯏꯒꯦꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯏꯗꯣꯝꯆꯥ ꯇꯥ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯁꯅꯥꯔꯩ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯨꯛꯃꯥꯏ ꯄꯥꯟꯅꯕꯤꯗꯣ ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯍꯩꯅ ꯐꯥꯠꯇꯦꯅꯦ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦꯕ ꯆꯥꯟꯅꯕ ꯑꯣꯏꯗꯦꯕ꯫ ꯁꯅꯥꯔꯩꯅ ꯑꯁꯦꯡꯕꯩꯃ ꯑꯩꯁꯨ ꯃꯣꯏ ꯏꯅꯦꯗꯣ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯥ ꯄꯥꯔꯤꯗ ꯌꯥꯅꯤꯡ ꯌꯥꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯃꯥꯒꯤ ꯄꯥꯔꯤꯗꯨꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦꯕꯣ ꯑꯗ ꯃꯃꯥꯗꯣ ꯌꯥꯝ ꯐꯥꯎꯏꯅꯦ꯫ ꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯑꯩ ꯈꯪꯉꯤ ꯃꯤ ꯁꯛꯇꯥꯗꯣ ꯁꯛꯇꯥ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯀꯨꯆꯨ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛꯆꯦꯜ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯕꯗꯣ ꯈꯪꯉꯤꯗꯅ꯫ ꯂꯩꯔꯥꯡꯅ ꯑꯁ ꯅꯣꯏ ꯅꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯏꯍꯦ ꯃꯅꯦꯝꯒ ꯂꯩꯃꯤꯟꯅꯕꯒ ꯌꯧꯈ꯭ꯔꯦ ꯃꯤꯗꯤ ꯂꯩꯔꯗꯕꯁꯤ ꯃꯉꯥꯏꯔꯦ ꯇꯧꯔꯤꯕ꯫ ꯂꯩꯕ ꯂꯩꯇꯕꯗꯨꯅ ꯑꯃꯅꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯍꯌꯦꯡ ꯅꯣꯏꯅ ꯂꯩꯔꯨꯕ ꯌꯨꯝꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯅꯦꯝꯅꯀꯨ ꯀꯔꯝꯃꯥꯏꯅ ꯇꯧꯏꯁꯤ ꯀꯨꯞꯅ ꯊꯤꯍꯧꯗꯧꯅꯤ ꯂꯩꯔꯥꯡ ꯅꯪꯕꯣ꯫ ꯍꯌꯦꯡ ꯅꯣꯏꯅ ꯅꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏ ꯍꯨꯝꯅ ꯄꯥꯟꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯇꯒꯤ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯊꯤꯖꯟ ꯇꯧꯕ ꯈꯪꯂꯕ꯭ꯔꯥ? ꯊꯣꯏꯕꯤꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯏꯃꯥ ꯑꯩꯒꯤꯁꯨ ꯏꯃꯥ ꯅꯨꯄꯥ ꯑꯐꯕ ꯑꯩꯅ ꯍꯥꯏꯔꯤꯒ ꯌꯥꯗꯧꯕ ꯑꯃ ꯈꯟꯕꯤꯌꯨꯀꯣ꯫ ꯈꯟꯗ꯭ꯔꯕꯗꯤ ꯀꯩꯅೋ ꯏꯆꯥꯒꯤꯕꯣ ꯈꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯌꯦꯡꯉꯣꯏ ꯅꯃꯥ ꯑꯩꯁꯨꯅꯦ ꯅꯍꯥꯟꯋꯥꯏ ꯈꯜꯍꯧꯗꯗꯅ ꯅꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯏ ꯑꯗꯨꯒꯗꯤ ꯅꯕꯣꯛꯅꯤꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯇꯅ ꯀꯌꯥꯗꯤ ꯋꯥꯅ ꯂꯦꯜꯂꯛꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯔꯛꯂꯤꯕꯗꯣ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ꯫ ꯍꯧꯖꯤꯛꯇꯕꯨ ꯃꯥ ꯁꯤꯈꯤꯕꯒꯤ ꯑꯩꯅ ꯏꯅꯤꯡ ꯇꯧꯅ ꯂꯩꯔꯕꯒꯤ ꯋꯥꯅꯤ ꯋꯥꯔꯛꯈ꯭ರೆ ꯃꯇꯝꯗꯣ꯫ ꯊꯣꯏꯕꯤꯅ ꯏꯗꯣꯝꯆꯥ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯨ ꯀꯥꯝꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏꯅꯦ ꯅꯨꯃꯤꯠꯄꯨ ꯇꯥꯔꯝꯗꯧꯔꯦꯅꯦ ꯑꯩꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦꯍꯦ꯫ ꯂꯩꯔꯥꯡꯅ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯆꯥꯔꯨꯁꯤ ꯆꯠꯂꯣꯀꯣ ꯅꯣꯏ ꯑꯅꯤ꯫ ꯍꯩ ꯁꯅꯥꯔꯩ
ꯆꯥꯏꯔꯤꯕ ꯊꯧꯕꯥꯛ ꯃꯀꯨꯋꯣ ꯀꯔꯤꯋꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯣꯛꯇ ꯅꯄꯥ ꯍꯜꯂꯛꯄ ꯅꯍꯥꯟ ꯇꯣꯛꯑꯔꯅꯤ ꯅꯄꯥ ꯍꯜꯂꯗꯤꯅꯦ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯣꯏ ꯏꯃꯥ ꯇꯥꯔꯨꯕꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯅꯨꯄꯤꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ ꯁꯅꯥꯔꯩ ꯃꯇꯥꯁꯤꯡꯁꯨ ꯇꯥꯔꯨꯕꯤꯒ ꯀꯣꯏꯅꯗꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯇꯥꯔꯨꯕꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯀꯦꯖꯕ ꯅꯥꯟꯖꯕ ꯑꯃꯗꯤ ꯆꯠꯄ ꯂꯥꯡꯕ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯗꯨꯅꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝ ꯀꯣꯏꯗꯅ ꯂꯣꯏꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯈꯣꯝꯕ ꯑꯅꯤꯗꯨ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯝꯕꯅ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯈꯪꯗꯈꯩ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯏꯅꯤꯡꯇꯝꯅ ꯑꯋꯥꯕ ꯈꯪꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯅꯤ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦꯗꯣ ꯑꯩ ꯀꯞꯅꯤꯡꯉꯛꯇꯣꯔꯦ ꯑꯝꯇ ꯁ꯭ꯋꯥꯏꯗ ꯄꯦꯟꯅ ꯀꯞꯊꯣꯛꯁꯤꯔ ꯈꯪꯗꯦ ꯆꯠꯂꯣ ꯀꯔꯥꯏꯗꯅꯣ ꯆꯠꯂꯒ ꯀꯞꯄꯨꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯞꯄꯗꯣ ꯑꯩ ꯇꯥꯅꯤꯡꯗꯧ ꯃꯥꯟꯗꯦ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯑꯁꯤꯅ ꯃꯥꯒꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯨꯅ ꯌꯥꯕꯤꯔꯛꯇꯕꯒꯤ ꯃꯊꯥ ꯑꯃ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯥ ꯂꯨꯃꯩꯁꯦ ꯃꯥ ꯎꯔꯒ ꯑꯩ ꯊꯃꯣꯏꯁꯤ ꯆꯥꯛꯑꯦꯕ ꯌꯥꯗ꯭ꯔꯦꯕ ꯏꯇꯥꯎ ꯍꯥꯏꯅꯔꯤꯉꯩꯗꯤ ꯏꯇꯥꯎ ꯁꯅꯥꯔꯤ ꯍꯣꯏꯗꯤ ꯑꯥꯗ ꯂꯥꯛꯏ ꯀꯅꯥꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ ꯃꯣꯏꯒꯤ ꯃꯃꯥꯁꯤꯁꯨ ꯌꯧꯔꯛꯏ ꯌꯥꯕꯅꯦ ꯃꯣꯏ ꯃꯃꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯒ ꯄꯥꯔꯒ ꯑꯁ ꯑꯩꯅꯗꯤ ꯃꯥ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯔꯒ ꯃꯣꯏ ꯃꯃꯥꯁꯤꯃꯨꯛ ꯌꯧꯔꯛꯏ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯣꯏ ꯃꯃꯥ ꯌꯧꯔꯁꯨ ꯀꯩꯗꯧꯒꯦ ꯃꯣꯏꯒꯤ ꯏꯗꯣꯝꯆꯥꯁꯦ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯨ ꯀꯩꯝ ꯇꯧꯔꯣꯏ ꯌꯥꯔꯣꯏ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯃꯃꯥꯒꯤ ꯃꯥꯡꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯀꯧꯊꯣꯛꯇꯣꯏꯅꯣ ꯀꯧꯁꯤꯜꯂꯨ ꯏꯇꯥꯎ ꯀꯩꯝ ꯇꯧꯔꯣꯏ ꯏꯇꯥꯎ ꯀꯧꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯍꯤꯟꯗꯣꯛꯈꯤꯗꯧꯔꯦꯕ ꯀꯧꯁꯤꯜꯂꯨ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯄꯥꯡꯗꯕꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯗꯣꯝꯆꯥ ꯂꯩꯔꯥꯡ ꯍꯣꯏ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯌꯥꯎꯔꯤ ꯂꯩꯔꯥꯡ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯃ ꯈꯣꯝꯕ ꯏꯗꯣꯝꯆꯥ ꯍꯣꯏꯁꯦ ꯈꯨꯟꯗꯣꯟ ꯂꯣꯝꯒꯤ ꯄꯣꯠꯐꯝꯗꯨꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤꯗ ꯑꯣ ꯂꯩꯔꯥꯡꯅ ꯑꯗꯨꯒꯤꯔꯣ ꯇꯥ ꯈꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯁꯦ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯈꯣꯝꯕꯅ ꯀꯩꯅꯣꯅꯦ ꯁꯨꯝ ꯇꯧꯕ ꯀꯩꯅꯣ ꯌꯥꯔꯦꯗ ꯑꯣ ꯅꯣꯏꯒꯤꯁꯦ ꯑꯩ ꯌꯥꯎꯕꯁꯤ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯑ ꯂꯩꯔꯨꯒꯦ ꯅꯣꯏ ꯁꯥꯟꯅꯍꯧꯔꯣ ꯏꯗꯣꯝꯆꯥ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ ꯇꯥꯗꯦꯀꯣ ꯑꯩ ꯇꯥꯗꯦ ꯈꯣꯝꯕꯅ ꯏꯇꯥꯎ ꯍꯥꯏꯍꯧꯔꯨꯍꯦ ꯍꯣꯏ ꯁꯥꯟꯅꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯀꯈꯨꯝꯍꯦ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯥꯟꯅꯔꯦꯅ ꯇꯥꯕꯥꯔꯤ ꯑꯩ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯥꯟꯅꯔꯦ ꯑꯁꯨꯛ ꯀꯨꯏꯔꯁꯤꯐꯥꯎ ꯅꯍꯥꯟꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯨ ꯂꯣꯏꯔꯦ ꯑꯩ ꯏꯃꯥꯒ ꯑꯝꯇ ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯑꯒꯦ ꯇꯥꯕꯥꯔꯤꯗ ꯈꯣꯝꯕꯅ ꯍꯦꯔꯥ ꯀꯩꯅꯣꯗ ꯁꯥꯟꯅꯔꯦ ꯅꯪꯁꯨ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯒ ꯅꯣꯏ ꯏꯃꯥꯒ ꯇꯥꯟꯅꯔꯛꯈꯤꯒꯦ ꯀꯩꯅꯣꯗ ꯅꯪꯁꯨ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯥꯟꯅꯔꯦ ꯅꯣꯏ ꯏꯃꯥꯒ ꯇꯥꯟꯅꯔꯛꯈꯤꯒꯦ ꯅꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯇꯣꯛꯑꯦꯅꯦ ꯑꯁ ꯑꯩ ꯀꯣꯟꯅꯗꯨ ಮರೋದು ಹೈರಾಗೆ ಐ ಚಲ್ಲಗೆ ಇತಾ ಲಾವ್ ಚಲಸಿ ಲೈರಾಂಗ್ನ ತಾ ಖೋಂಬಾ ತಾ ಪಾರಿ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯁꯥꯏꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯇꯔꯨꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯍꯣꯏꯅ ꯂꯥꯛꯄꯗ ꯎꯕꯗ ꯂꯣꯏꯔꯕꯣ ꯁꯥꯟꯅꯔꯕꯣ ꯋꯥꯔꯤ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯈꯪꯗꯦ ꯑꯩ ꯈꯜꯂꯛꯈꯤꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯤꯅ ꯏꯗꯣꯝꯆꯥ ꯅꯣꯏꯅ ꯃꯥꯅꯆꯥ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯈꯟꯅꯔꯣ ꯌꯨꯝ ꯌꯧꯅꯕ ꯈꯤꯇ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯤ ꯍꯣꯏꯅꯦ ꯃꯇꯝꯁꯤꯗꯤ ꯐꯅ ꯊꯦꯡꯅ ꯂꯩꯔꯝꯃꯦꯗꯅ ꯅꯨꯃꯤꯠꯄꯨ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯤ ꯂꯩꯔꯥꯡꯅ ꯑꯁ ꯑꯩꯁꯨ ꯏꯃꯥꯅ ꯋꯥꯁꯨ ꯏꯊꯣꯛꯑꯝꯕ ꯇꯥꯔꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯩꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯄꯣꯠꯐꯝꯗꯁꯨ ꯌꯥꯁꯤ ꯍꯤꯒꯠꯄ ꯌꯥꯕ ꯍꯤꯒꯠꯂꯨꯔꯒ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯩ ꯆꯥꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯇꯔꯨꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯦꯝꯃ ꯅꯄꯥꯁꯤ ꯉꯁꯤꯗꯤ ꯃꯥꯅ ꯍꯥꯟꯅ ꯍꯜꯂꯛꯑꯃꯦꯅꯦ 이반이 미와 따블 까이노 너희는 마는 싸나 어찌 튀엄 시엔지 레이시보 까라이도 무사누리 야상 낙버시다 미움다 미움다 레름드비시보 마코이 마빠 뻗팜다 까리까리노 아노와 뺀 야우브리 옌루버니다 아도보 삿까이라버디 카랑알링이데 삿바 야드로 너희보 아맘마 탱다 누피나 람비 람자우 삿바시 아이나 빰데 해바 나트로 호이시
ꯉꯁꯥꯏ ꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪ ꯁꯨꯅꯤꯌꯥ ꯑꯗꯥꯏꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯩꯔꯥꯒꯗꯣ ꯂꯥꯡꯅꯕ ꯑꯃꯨꯛꯇ ꯇꯧꯔꯣ ꯏꯃꯥꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯃꯌꯧꯇ ꯊꯥꯒꯠꯂꯅꯕ ꯇꯧꯔꯛꯈꯤꯒꯦ ꯅꯄꯥꯁꯤ ꯆꯥꯛ ꯂꯥꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯤꯅꯥ ꯁꯥꯈꯤ ꯀꯩꯊꯦꯜ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯃꯐꯤ ꯂꯣꯏꯁꯟꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯩꯊꯦꯜꯁꯤ ꯈꯤꯇ ꯉꯟꯅ ꯀꯥꯒꯦ ꯇꯧꯅꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯉꯁꯤꯅ ꯈꯔ ꯉꯟꯅ ꯆꯠꯀꯦꯅ ꯇꯧꯔꯒꯅꯦ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯊꯦꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯇ ꯍꯦꯛ ꯂꯩꯔꯣꯏꯗꯧꯅꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯁꯪꯒꯣꯝ ꯄꯤꯕ ꯆꯠꯈꯤꯕꯗꯨꯁꯨ ꯀꯔꯥꯏꯗꯃꯨꯛ ꯄꯟꯗꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯗꯨꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯣ ꯀꯔꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯋꯥꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯍꯟꯖꯤꯜꯂꯛꯇꯦꯕ ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯈꯪꯗꯦꯅꯦ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯍꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯪꯒꯣꯝꯗꯨ ꯈꯛ ꯄꯤꯕ ꯆꯠꯄꯗ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯟꯅꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯈꯣꯡꯗꯨ ꯄ꯭ꯔꯞ ꯊꯥꯡꯉꯧꯅꯦ ꯃꯥꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨꯅꯦ ꯑꯗꯨꯋꯥꯏꯗ ꯌꯥꯗ ꯇꯧꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯡꯉꯤ ꯀꯔꯤ ꯌꯥꯗꯕ ꯀꯩꯗꯧ ꯂꯩꯔꯒꯦ ꯑꯗꯨ ꯀꯨꯏꯔꯤꯕꯗꯨꯕꯣ ꯍꯥ ꯁꯪꯒꯣꯝ ꯊꯤꯕ ꯆꯠꯄꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ ꯏꯗꯣꯟ ꯍꯣꯏꯒꯤ ꯑꯣꯛ ꯃꯆꯥꯁꯤꯡꯗꯣ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯦꯛ ꯐꯥꯕ ꯌꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒꯤꯅꯤ ꯅꯃꯥ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯍꯧꯗ꯭ꯔꯤ ꯁꯤ ꯈꯟꯗꯈꯩ ꯅꯪ ꯃꯤꯒꯤ ꯑꯣꯛ ꯃꯆꯥ ꯅꯥꯟꯊꯣꯛꯄ ꯑꯃꯨꯛ ꯐꯥꯗꯅ ꯂꯩꯊꯣꯛꯏꯕꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗꯤꯑꯕꯀꯣ ꯑꯣ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯑꯦꯗꯅꯁꯦ ꯍꯜꯂꯛꯁꯤꯗꯤ ꯑꯩꯅ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯇ ꯂꯩꯇꯦꯕ ꯅꯄꯥꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯑꯕꯅꯤꯅ ꯏꯃꯥꯁꯨ ꯆꯠꯇꯧꯗꯣ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗꯕꯨ ꯉꯥꯡꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯗꯧꯅꯤ ꯆꯥꯛꯀꯗꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯍꯧꯔꯣꯀꯣ ꯏꯃꯥ ꯆꯠꯂꯦ ꯁꯣꯝꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯣꯏꯕꯤꯗꯨ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯅꯥꯔꯩꯕꯨ ꯀꯧꯏ ꯏꯇꯥ ꯁꯅꯥꯔꯩ ꯑꯣ ꯁꯅꯥꯔꯩ ꯏꯇꯥ ꯆꯪꯉꯛꯑꯣ ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯆꯥꯛ ꯊꯣꯡꯂꯝꯕ ꯇꯔꯨꯕꯤꯅ ꯂꯩꯔꯥꯡ ꯊꯣꯏꯕꯤꯌꯥ ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯛꯎ ꯐꯥꯟꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯆꯥꯔꯛꯑꯕ ꯅꯣꯏ ꯑꯅꯤꯕꯣ ꯆꯥꯔꯛꯇ꯭ꯔꯤꯗ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯤ ꯂꯩꯔꯥꯡꯅ ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯇꯔꯨꯕꯤ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯪꯉꯤ ꯍꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯨ ꯇꯥꯒꯦ ꯍꯌꯦꯡꯗꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯁꯅꯥꯔꯩꯅ ꯃꯈꯥ ꯂꯩꯀꯥꯏ ꯍꯩꯖꯕꯩ ꯋꯥꯅꯤ ꯈꯨꯜ ꯑꯔꯣꯏꯕꯒꯤ ꯂꯝꯄꯥꯛꯇꯨꯗ ꯑꯣꯏꯔꯝꯃꯤ ꯂꯥꯞꯇꯤ ꯂꯥꯞꯄꯅꯤꯍꯦ ꯃꯥꯅ ꯑꯗꯨꯝ ꯏꯔꯥꯡ ꯐꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯂꯥꯞꯄ ꯑꯣꯏꯗꯦ ꯀꯩꯅꯣ ꯈꯨꯜ ꯑꯇꯣꯞꯄꯗꯁꯨ ꯅꯠꯇꯦ ꯏꯃꯥꯁꯨ ꯌꯥꯎꯗꯣꯏꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯣꯏ ꯈꯛ ꯆꯠꯇꯧꯁꯨ ꯅꯠꯇꯕꯁꯤꯕꯣ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯏꯟꯗꯣꯝꯆꯥꯁꯨ ꯍꯧꯔꯤꯁꯤ ꯂꯩꯔꯥꯡꯅ ꯏꯟꯗꯣꯝꯆꯥ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤꯕ ꯆꯠꯂꯗꯧꯅꯤ ꯆꯥꯛ ꯉꯟꯇꯥ ꯍꯦꯛ ꯆꯥꯊꯣꯛꯂꯒ ꯍꯦꯛꯇ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯗꯧꯅꯤ ꯀꯩꯅೋ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯐꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯔꯛꯀꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯗꯦ ꯑꯩꯈꯣই ꯄꯥꯕꯅ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯁꯣꯏ ꯆꯠꯅꯤꯕ ꯌꯥꯝ ꯆꯠꯅꯤꯕ ꯍꯥ ꯅꯣꯏ ꯄꯥꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯁꯤꯡ ꯃꯇꯥꯗꯨꯒ ꯅꯨꯃꯤꯗꯥꯡꯅꯤ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒ ꯌꯥꯔꯛꯇꯗꯅ ꯑꯃꯨꯛ ꯇꯣꯛꯅꯤꯀꯣ ꯂꯩꯔꯥꯡꯅ ꯁꯅꯥꯔꯩ ꯅꯪꯅ ꯅꯣꯏ ꯄꯥꯕꯗꯣ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯔꯣ ꯆꯠꯁꯦꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯇꯞꯇꯥꯏꯅ ꯀꯦꯊꯔꯒ ꯆꯠꯂꯨꯁꯦꯕ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯃꯅꯝꯁꯤꯕꯣ ꯂꯩꯔꯥꯡꯅ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯑꯀꯥꯕ ꯃꯅꯝ ꯑꯃ ꯂꯥꯛꯏꯁꯤꯕꯣ ꯀꯗꯣꯝꯗꯩꯅꯣ ꯉꯁꯥꯏꯈꯩ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤꯗ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯇꯧꯔꯝꯕꯅꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯝꯇ ꯀꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯛꯀ ꯀꯥꯔꯝꯗꯅ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏꯀꯣ ꯍꯩꯃꯥ ꯍꯣꯏꯅꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯑꯦꯗꯅ ꯀꯥꯡꯁꯣꯏ ꯃꯍꯤ ꯁꯧꯍꯜꯂꯝꯕꯅꯤꯅꯦ ꯊꯥꯡꯗꯒꯤ ꯇꯧꯔꯤꯉꯩ ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯑꯁ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤꯗꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏ ꯀꯥꯔꯦꯕ ꯆꯥꯕꯒ ꯌꯥꯔꯣꯏꯅꯦ ꯁꯤꯗꯤ ꯃꯍꯤ ꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯁꯤꯗꯅꯦ ꯋꯥꯈꯜ ꯍꯦꯛ ꯑꯣꯏꯍꯧꯗꯦꯕ ꯏꯃꯥꯁꯨ ꯍꯥꯟꯅ ꯇꯨꯅ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯦ ꯋꯥꯔꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯆꯥꯛ ꯊꯣꯡꯉꯤꯀꯥꯁꯦ ꯀꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯇꯨꯃꯤ ꯂꯩꯌꯨꯍꯦ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯏꯟꯁꯥꯡ ꯁꯧꯍꯜꯂꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯍꯥ ꯋꯥꯔꯤꯗ ꯅꯌꯥꯗ ꯍꯤꯡ ꯆꯪꯕ ꯈꯪꯗꯈꯩ ꯅꯌꯥꯗꯨ ꯀꯥꯔꯒ ꯇꯥꯕ ꯅꯠꯇ꯭ꯔ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨ ꯅꯄꯥ ꯍꯜꯂꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯅꯄꯥ ꯍꯜꯂꯗꯤ ꯆꯥꯛ ꯆꯥꯒꯦꯕꯨ ꯍꯥꯏꯔꯛꯑꯅꯤ ꯂꯩꯔꯥꯡꯅ ꯑꯁ
Noi na mana sa ngang dang lay na si. Karay no, isang na piro. Ako'y simbirag, isang do, amok hana thong na ba. Ado na parani, layrang ibiyama. Wantok pagi daway duni, wari nungay ringay. Mathangi numit ni Pariso, kumhaying masatoy ni Idana, tongrado da pamdana, kuning gado kan na takli. Kumbaso, mataw gida lakbani, mataw na layram liba pibam do ubada. Ito, karino tayo dupo? Nga ga isiba tayo na nang tayo dupo. Yari bungo, nang nakayam nalada na, iruay manam naman ang naso, ay ga sumunok na rin. Yazari bungo, nang gay gayeng naruradi, ay nakitang param ni Hairi. Hoy hoy, nahanda na tro. Kay Telda, nang galing tayo na ba doon upima, manaton na patmen sinikibado. Ay uhowi ko, maduda nang naikay da na ikay kang dagi, akong no kam thang na satkibado. Chalo hai, mi yadudi ay kong hamning bagi, yung na bahay dan kana sa sabad niya. Hai biyar, nek da haijila no nang so. Yari bo, taning dre. Ado, natin nang bo, kumhayeng masasi ay naraga, doy sa lugi di haijila na ay ko'y damong lais na kayo. Kumhayeng masa na ba ni kayo? Ay na, nang hubulay siya. Nang bo, iruga luzara ba hay siya? Irugi wadi, ngasik ni pala tumsuribo. Nang dumlo sila. Nganta salaga, nupi masak fazaba lakpari yung si. Hagi na tito. Horen, manam mahagay siyan siya laga, chaminam doy taliko. Mi horen, ishanara siya una doy ni. Hoy he, kong ngay so. Nang nakayam hina nalada na yung wandaki. Irizari do, adudum tuna lo sila. Nga si jingay do, hay na ringay do, nga di tau kat. Somda sumama masado, kumhayang masat taurabani hay na. Nasidi, tabak pabi saduna imungi tabayang kang mayamdo patpat loisili. Sanaray dagidi, mamaybe matarubi mana wihena tawayaw kri amuk toiba. Numit layringay dagini tarubi mana jak loikiba. Asumna, ja ising nganta sa toklaga mapiloisin ba loiraduna, mamamasani do toklai. Asumna, laysabi ahumduga tarubi makoy ahum mari kumhayang masalami. Kumhay mapamyaw raduna nagalamada sa tokto na sanaray pariga unari. Tarubisu, masanupi na tauribado kay Suhairi mana thokpa mayado higatuna layrang hoyga wari sanaduna layri. Tauriba mawongdo ubada laygay kanana kari tauri haydana nasaydagi yengliba biwangang bimausing na uraduna asum na haynay. Ibesana, lata, nang bayim niya, sida sanaray haybisina nupa unari niya taurisya, yengo ba, mama sisu nok tanaga yauri. Manong nari nupa siya, Inebi nasa kiki masanupa parido na tro. Hoy niya, pari niya. Laykay misin ko'y naribay doy na mali ni mo gisya. Tauri siya mo niya. Nook talaga maya si higatan. Laykay gi, ahal laman mamang ni kay siya. May karim ta udre niya. Ay nga idi, mo'y mamasi nida. Masanupi sida karim ta hayda sa la tauri siya. Kariba hay dori ki. Mamasi na tumihin na irang pa ba ni bima. Tauri siya mo na. Mamasi so, nook na. Masanupi na, nupa una ba yawi siya. Ay di, magi tarubi sisu, nupaga ko'y daw mali po. Mauman na irang yung padro. Pasiday sida, ta nagkisilaga. Ay sabi singa sinaga, kaagataw daw niyo niya, punsalaga. Hoy ni, adusu, kanabayay ni. Magi mawang siga hayradi, so ay ko'y ni ko si, irang ang matawib. Asum na, kang dabra, mo'y natukpo wari sanari. Kumhayang basuloy raduna, mamamasani do, mayum dahalaglam. Kunjodi, mamamasado kumhayang masat kanu hayraga chalambagi thonglon sindu na tumkirami. Ima, babasi thongaloy singkramali tawrisi. As hoy ni, kamay taw ni tawrisi dia. Maki tumam topa tumba kidaw sa no basibo. Lupiya nga si halaktri kang nga di thong si nga san gira kayo tawrang bayay hay banita. Talon sa lamyaba. Thong hango na kaw si Sima. Thong hango na mo kawraga mahawgalaga iba ni miwa mo tana bro. Adudi may bani mapansida adum nairasi haybro nungan pa. Nangsu nawado ganya nayano igat kikwari dum sana layto. Nang na niya nawaw na ringay dani tengisi. Ay ngon nagatay na kanuda imasu taparida kangaw bulehan bawo mura bulehan bawo adum tawra layri na tro. Adudi nang nawari sana madu ngay bada sana musum lehen bay wani kay pa. Hoyarasi mariga to hayeng la kay no konigit narasi hausikidi imong dabda sang na bataw si. Ay, tumning mo na yadrip. Yam tumning bray bu niya. Namito da kusin si diksik ni siya. Salo, nanggikagit hong naudo, adu mapanda kihang mayaban. Maduhang naga nang sang, aduga maning tong duhang. Asum na numit adu suhawki. Matanggi numit ni panatin laphaw, mamamasa nito tumbahagulagte. Kunjo, manggolado da hanggat handa chatun layri. Hey, nupi,
Nupi, noibu tadro. Hꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇꯦ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯍꯩ ꯅꯨꯄꯤ ꯁꯅꯥꯔꯩ ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯇꯔꯨꯕꯤ ꯇꯨꯝꯁꯤꯠ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯍꯀꯥꯝꯅ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯀꯟꯅ ꯀꯧꯔꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏ ꯅꯠꯇꯦ ꯅꯣꯏ ꯅꯃꯥꯅ ꯆꯅ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯍꯧꯒꯠꯀꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯀꯥꯏꯁꯤꯕꯨ ꯅꯣꯏꯕꯨ ꯈꯪꯗ꯭ꯔꯣ ꯈꯪꯗꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯒꯠꯂꯛꯏꯁꯦ ꯉꯔꯥꯡ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕꯗꯣ ꯊꯦꯡꯗꯣꯛꯈꯤꯗꯅ ꯈꯔ ꯊꯦꯡꯅ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒꯤ ꯍꯧꯒꯠꯄ ꯊꯦꯡꯉꯤꯅꯤ ꯅꯍꯥꯟꯈꯩꯗꯤ ꯍꯧꯒꯠꯄ ꯀꯩꯁꯨ ꯊꯦꯡꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯅꯣꯏ ꯅꯃꯥꯅ ꯆꯥꯗ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯅꯣꯏꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯅꯥꯔꯣꯟꯗꯒ ꯆꯠ ꯂꯩꯔꯝꯗꯅ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯕꯅꯤꯗꯅ ꯑꯗꯨꯒ ꯅꯣꯏꯗꯤ ꯀꯗꯥꯏꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯊꯣꯡ ꯍꯥꯡꯂꯒ ꯏꯃꯨꯡ ꯆꯪꯉꯤꯅꯣ ꯈꯪꯗꯦꯅꯦ ꯌꯥꯝꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯂꯒ ꯌꯦꯡꯉꯨꯕꯁꯨ ꯅꯠꯇꯁꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯌꯦꯡꯕꯅꯤ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅꯃꯛꯁꯨ ꯆꯠꯂꯤꯕ ꯁꯤꯗ ꯃꯈꯣꯏ ꯃꯄꯥꯅ ꯁꯥꯎꯔꯣꯏꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯀꯔꯤ ꯂꯩꯀꯥꯏ ꯃꯤ ꯐꯅ ꯆꯠꯂꯕꯁꯨ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯑꯃꯝꯕ ꯊꯦꯡꯅ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯈꯤꯠ ꯇꯥꯖꯅꯤꯡꯒꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯃꯇꯥꯡꯗꯤ ꯆꯥ ꯆꯥꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯄꯗ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯔꯤ ꯃꯇꯥꯡ ꯆꯥꯗꯕ ꯌꯦꯡꯉꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯝꯕ ꯊꯦꯡꯗ ꯍꯦꯛ ꯆꯠꯂꯝꯕꯗ ꯅꯣꯏꯅ ꯃꯥꯅꯁ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯅꯪꯅ ꯑꯩꯅ ꯐꯨꯗꯣꯏꯁꯦ ꯁꯣꯝꯗꯁꯨ ꯄꯥꯔꯤꯗꯨ ꯃꯃꯥ ꯕꯤꯅꯥ ꯁꯈꯤꯅ ꯉꯥꯡꯏ ꯏꯃꯥꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪꯅ ꯈꯪꯅꯔꯤꯅꯦꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯗꯤ ꯏꯃꯧꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯄꯥꯝꯗꯦꯕ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯁꯅꯥꯔꯩꯅ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯀꯩꯗꯧꯗꯕ ꯏꯃꯧꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯂꯧꯔꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯔꯤꯝꯇ ꯏꯀꯥꯏꯗꯕ꯭ꯔꯣ ꯍꯥ ꯂꯩꯀꯥꯏ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯣꯏꯔꯒꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯅꯕꯁꯨ ꯚꯥꯔꯤ ꯑꯃ ꯂꯩ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥ ꯂꯧꯔꯅꯤ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯃꯤꯅ ꯄꯥꯝꯗ ꯌꯥꯔꯣꯏꯔꯒ ꯁꯨꯝ ꯍꯥꯏꯅꯤ ꯃꯁꯦ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧꯅꯤ ꯃꯁꯤ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯃꯣꯏ ꯃꯃꯥꯗꯨꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯏꯁ ꯁꯅꯥꯔꯩ ꯃꯃꯥꯅ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩꯅꯦ ꯃꯃꯥꯗꯣ ꯃꯣꯏ ꯃꯃꯥꯅ ꯃꯀꯤ ꯁꯦꯝꯗꯅ ꯃꯆꯥꯅꯨꯄꯤꯒ ꯄꯥꯗꯅ ꯒꯥ ꯌꯥ ꯇꯧꯗꯅ ꯑꯗꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯏꯔꯥꯡ ꯇꯧꯗꯅ ꯃꯃꯥꯗꯨꯁꯨ ꯅꯨꯄꯥꯒ ꯀꯣꯏꯔꯝꯗꯧꯔꯤ ꯄꯣꯠꯅꯤ ꯌꯥꯔꯣꯏꯌꯦ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯝꯖꯗꯦ ꯑꯩ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯌꯦꯡꯋꯥꯏꯅꯦ ꯃꯃꯥꯗꯧꯅ ꯇꯧꯔꯛꯀꯅꯤꯌꯦ ꯍꯦꯔꯥ ꯃꯤꯡꯗꯣꯝꯆꯥꯗꯨ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤꯒ ꯁꯨꯝ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟ ꯇꯧꯕꯩ ꯋꯥꯅꯤ ꯈꯔ ꯂꯥꯡꯕ ꯄꯥꯝꯖꯕꯩ ꯋꯥꯅꯦꯕ ꯏꯃꯥ ꯍꯣꯏꯅ ꯈꯪꯁꯨ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯁꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯗ ꯐꯠꯇꯦꯕ ꯏꯁ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯆꯥꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯃꯥꯒꯤ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯕ ꯍꯧꯈ꯭ꯔꯦꯗꯅ ꯍꯥ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨ ꯂꯧꯔꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯃꯨꯛ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯎꯅꯔꯤꯕꯗꯨ ꯁꯪꯏ ꯑꯎꯕ ꯀꯅꯥ ꯑꯃꯗꯤ ꯇꯔꯨꯕꯤꯒꯤ ꯃꯑꯣꯡꯗꯨ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯔꯝꯗꯦ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯅ ꯆꯠꯅꯈꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯒꯦ ꯇꯧꯔꯤꯉꯩꯗ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣ ꯅꯪꯕꯨ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏꯅꯦ ꯍꯜꯂꯛꯏ ꯀꯨꯟꯖꯣ ꯏꯅꯦꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨꯀꯣ ꯏꯅꯦꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅꯃꯨꯛ ꯂꯧꯔꯨꯅꯤ ꯍꯥꯏꯒꯦ ꯏꯅꯦꯒꯤꯁꯦ ꯅꯣꯏꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯅꯪ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯗꯅ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯈꯔ ꯋꯥꯔꯛꯑꯣꯏꯕꯨ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤꯗꯣ ꯃꯣꯏꯅꯕꯨ ꯀꯩꯗꯧꯔꯝꯃꯒꯦ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯄꯥꯗꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯇꯧꯔꯤꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯇꯔꯨꯕꯤꯁꯦ ꯃꯥꯅ ꯃꯆꯥꯁꯦ ꯈꯔ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛꯇ ꯀꯟꯅ ꯉꯥꯎꯈꯠꯂꯛꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯇꯧꯅꯨ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯌꯥꯗꯦꯅꯦ ꯇꯔꯨꯕꯤꯅ ꯈꯔꯒ ꯆꯠꯄ ꯂꯥꯡꯕ ꯄꯥꯝꯖꯕꯅꯤ ꯇꯣꯝꯕꯤꯔꯩ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦꯗꯤ ꯍꯥꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯛꯎ
ꯂꯩꯀꯥꯏꯅꯁꯨ ꯀꯔꯤ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤꯀꯣ ꯃꯥ ꯂꯧꯗꯅ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯥꯡꯕ ꯇꯥꯔꯦ ꯃꯥꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯗ ꯑꯣꯏꯅ ꯍꯦ ꯇꯣꯡꯍꯜꯂꯦ ꯍꯧꯖꯤꯛꯁꯨꯅꯦ ꯈꯨꯟꯗꯣꯟꯗ ꯅꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯥ ꯎꯅꯍꯜꯂꯦ ꯑꯗꯨꯒ ꯇꯔꯨꯕꯤꯗꯨꯅ ꯁꯪꯗꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯍꯥꯏꯅꯗꯧꯔꯤꯒꯦ ꯃꯤ ꯍꯌꯦꯡꯅꯦ 이해나 떠오나니고 군조 이니나 하리세 năng 와칼 따라마니나 칼 năng 와칼 무는 칼루고 이붕어 năng 니누피 안강도 와라우 하리버시니 마땀 레링나이시다 군조디 톰비레나 하리버 마얌두다 타자라두나 마기 누피부 라나 라우라두나 ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯌꯨꯝꯗꯁꯨ ꯃꯃꯥ ꯃꯆꯥꯗꯣ ꯂꯩꯔꯝꯗꯕꯗꯨꯗ ꯌꯨꯝꯗ ꯁꯨꯝꯇ ꯂꯩꯔꯝꯗꯦꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯃꯀꯣꯛꯇꯣ ꯊꯨꯗꯦꯛꯀꯦ ꯃꯇꯥꯡ ꯑꯗꯨꯗ ꯇꯔꯨꯕꯤꯒ ꯁꯅꯥꯔꯩꯒꯗꯨ ꯃꯌꯥꯗꯨ ꯍꯤꯒꯠꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ ꯀꯨꯟꯖꯣꯅ ꯍꯩ ꯅꯣꯏ ꯅꯃꯥꯅꯆꯥ ꯉꯁꯥꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯇ ꯂꯩꯔꯝꯗꯦꯕ ꯍꯩꯃ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯕ ꯑꯣꯏꯔꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯀꯨꯝꯃꯨꯅꯤ ꯅꯣꯏꯅꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯎꯕꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄ ꯅꯆꯥꯅꯨꯄꯤꯗꯨꯒ ꯄꯥꯔꯒ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯅꯪꯅ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯃꯥꯡꯍꯟꯗꯧꯔꯤꯕꯅꯤ ꯀꯩꯅꯣꯗ ꯀꯗꯥꯏꯗꯒꯤ ꯏꯔꯥꯡ ꯇꯧꯔꯨꯕ ꯆꯠꯂꯨꯕꯅꯣ ꯕꯥꯕꯥ ꯏꯃꯥꯒꯩꯒ ꯇꯨꯃꯤꯟ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯎꯅꯔꯒ ꯃꯃꯥꯅꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯠꯇꯦ ꯅꯣꯏ ꯅꯃꯥꯅꯆꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯑꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯝꯃꯤꯅꯣ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯗꯨꯕꯣ ꯀꯔꯥꯏꯗꯒꯤ ꯀꯅꯥꯒꯤ ꯅꯨꯄꯥ ꯎꯅꯕꯅꯣꯗ ꯑꯣꯟꯊꯣꯛꯄ ꯕꯥꯕꯥ ꯏꯃꯥꯒꯩꯒꯗꯤ ꯂꯩꯔꯥꯡꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ ꯎꯅꯕꯅꯣꯗ ꯄꯥꯕꯁꯨ ꯈꯪꯗꯅ ꯏꯁ ꯃꯄꯥ ꯑꯩꯉꯣꯟꯗꯒꯁꯨ ꯃꯆꯤꯟꯒꯁꯨ ꯃꯨꯛ ꯊꯤꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯂꯕꯁꯤꯗ ꯑꯁꯦꯡꯕꯅꯤ ꯕꯥꯕꯥ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒ ꯁꯝ ꯏꯍꯦ ꯀꯩꯅꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯗꯤ ꯂꯩꯔꯥꯡꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯦ ꯏꯃꯥ ꯅꯪꯁꯤꯗꯤ ꯍꯣꯏꯍꯦ ꯁꯣꯏꯕꯅꯤ ꯍꯩꯁꯨ ꯀꯨꯟꯖꯣ ꯁꯥꯎꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯆꯩ ꯑꯃ ꯈꯨꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯍꯥꯟꯅ ꯀꯟꯊꯔꯛꯏ ꯊꯤꯈꯣꯗꯅ ꯅꯆꯤꯟꯗꯣ ꯊꯤꯈꯣꯕ ꯌꯥꯝꯅ ꯑꯩꯉꯣꯟꯗꯒꯁꯨ ꯃꯆꯤꯟ ꯑꯁꯤ ꯊꯤꯕ ꯆꯥꯔꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯅ ꯍꯣꯏ ꯃꯅꯥꯏꯌꯦ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯍꯣꯏꯕ ꯁꯤꯔꯦ ꯀꯩꯅꯣ ꯃꯄꯥ ꯅꯪꯕꯣ ꯉꯁꯤꯁꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩ ꯍꯣꯏ ꯃꯥ ꯅꯥꯏꯌꯦ ꯃꯤ ꯁꯤꯔꯦꯗ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯗꯨꯝ ꯍꯦꯟꯅ ꯃꯊꯣꯏ ꯌꯥꯄ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯔꯝꯗꯣꯔꯤꯒꯦ ꯃꯆꯥꯅꯨꯄꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯅꯃꯥꯒ ꯄꯥꯔꯒ ꯏꯔꯥꯡ ꯇꯧꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯕꯥꯕꯥ ꯅꯥꯏꯌꯦ ꯑꯩ ꯃꯥ ꯕꯥꯕꯥ ꯅꯥꯏꯌꯦ ꯑꯌꯣ ꯀꯔꯤ ꯅꯥꯕ ꯀꯔꯤꯒꯤ ꯅꯥꯕ ꯃꯃꯥ ꯅꯪꯗ ꯈꯔ ꯌꯥꯝ ꯐꯨꯔ ꯐꯗꯧꯅꯤ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯃꯤ ꯑꯌꯣ ꯅꯥꯏꯌꯦꯔꯒ ꯁꯨꯝ ꯐꯨꯔꯛꯑꯦ ꯃꯤ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯑꯁ ꯑꯌꯣ ꯍꯥꯏ ꯁꯅꯥꯔꯩ ꯅꯪ ꯅꯥꯗ ꯅꯌꯥ ꯀꯥꯔꯒ ꯌꯦꯡ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯄꯥꯅ ꯐꯨꯔꯤꯕꯁꯦ ꯈꯔ ꯈꯥꯝꯗꯣꯛꯎꯅꯤ ꯅꯪꯕꯨ ꯑꯌꯣ ꯌꯦꯡꯉꯨꯅꯦ ꯍꯩꯃ ꯁꯨꯝ ꯀꯟꯗꯅ ꯂꯩꯌꯦ ꯋꯥꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯨ ꯄꯥꯕꯅ ꯐꯨꯕꯒꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯪꯗ ꯅꯠꯇꯦ ꯈꯔ ꯈꯥꯡꯉꯣ ꯑꯃꯨꯛ ꯈꯥꯝꯃꯒ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯃꯄꯥꯁꯤ ꯈꯥꯝꯃꯣꯏꯔꯒ ꯃꯃꯤꯠ ꯑꯔꯥꯎꯕꯁꯤꯒ ꯆꯣꯡꯊꯣꯛꯇꯅ ꯌꯦꯡ ꯂꯩꯌꯦ ꯋꯥꯅꯦ ꯅꯈꯣꯏ ꯃꯄꯥ ꯅꯥꯏꯌꯦ ꯃꯤ ꯑꯩꯕꯣ ꯁꯅꯥꯔꯩ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯈꯥꯝꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯁꯅꯥꯔꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯣꯛꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩ ꯐꯨꯕ ꯈꯥꯝꯃꯣꯏꯗꯅ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯁꯅꯥꯔꯩ ꯃꯄꯥ ꯅꯪꯁꯨ ꯑꯩ ꯐꯨꯔꯤꯁꯤ ꯑꯝꯇ ꯇꯣꯛꯎꯁꯦ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯁꯨꯝ ꯐꯨꯗꯅ ꯂꯩꯌꯦ ꯋꯥꯅꯤ ꯍꯩ ꯁꯅꯥꯔꯩ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯣ ꯍꯩ ꯁꯅꯥꯔꯩ ꯑꯁꯤ ꯀꯌꯥꯗ ꯃꯅꯥ ꯀꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨꯕꯨꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯔꯩꯗꯤ ꯃꯄꯥ ꯀꯤꯕꯗꯒꯤ ꯄꯥꯔꯤꯗ ꯆꯦꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯀꯨꯟꯖꯣ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯉꯥꯡꯉꯤ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯅꯤꯕ ꯅꯆꯥꯅꯨꯄꯤꯁꯨ ꯆꯦꯟꯈ꯭ꯔꯦꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯃꯄꯥ ꯅꯆꯥꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯁꯤꯕꯣ ꯑꯩꯅ ꯆꯦꯜꯍꯟꯕ꯭ꯔꯣ ꯑꯗꯨꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯔꯛꯑꯦ ꯋꯥꯅꯤ ꯑꯩ ꯑꯣꯏꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯀꯩ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯅꯨꯄꯥ ꯀꯣꯏꯍꯟꯗꯅ ꯏꯔꯥꯡ ꯇꯧꯍꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯆꯦꯟꯈ꯭ꯔꯗꯅꯁꯦ ꯇꯥꯅꯤꯡꯗꯦꯗ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗꯒꯗꯤ ꯇꯥꯏꯅꯔꯛꯀꯅꯨꯗ
ꯑꯩꯅ ꯀꯣꯏꯍꯟꯕ ꯅꯠꯇꯦꯕ ꯃꯈꯣꯏ ꯃꯄꯥꯅ ꯐꯨꯔꯨꯕꯗꯒꯤ ꯆꯦꯟꯖꯈ꯭ꯔꯒ ꯃꯁꯤ ꯀꯌꯥꯗꯪ ꯌꯦꯡꯉꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯅꯥ ꯁꯈꯤ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯆꯦꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯤ ꯍꯦꯛꯇ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥ ꯃꯗꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯀꯩꯅꯣ ꯄꯥꯝꯖꯗꯦꯕꯨ ꯄꯥꯝꯖꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯃꯥ ꯁꯛꯇꯥꯗꯨꯒ ꯂꯩꯀꯥꯏ ꯃꯁꯦꯟꯒ ꯑꯣꯏꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗ ꯍꯥꯏꯖꯤꯟꯅꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗꯦꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯅꯨꯄꯤ ꯑꯃꯇꯒ ꯂꯩꯔꯝꯃꯔꯣꯏꯕ ꯃꯃꯥ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ ꯍꯧꯖꯤꯛꯄꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯅꯆꯥ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯍꯣꯏꯅꯦ ꯌꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ ꯋꯥꯆꯣꯏ ꯌꯥꯝꯅ ꯉꯥꯡꯉ ꯍꯅꯨꯊꯪꯗꯀꯣ ꯆꯩ ꯆꯥꯔꯦ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎꯁꯤꯡꯅ ꯑꯩꯕꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗ꯭ꯔ ꯂꯩꯔꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯀꯨꯟꯖꯣꯅꯁꯨ ꯆꯦꯜꯂꯨꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯂꯨꯍꯣꯡꯕ ꯃꯌꯥ ꯑꯣꯏꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯗꯩꯗꯤ ꯏꯆꯥꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯀꯩꯗ ꯑꯣꯏꯈ꯭ꯔꯅꯤꯅꯦ ꯃꯁꯤꯒꯤ ꯈꯟꯕꯗꯤ ꯏꯃꯥꯗꯤ ꯕꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯇꯦꯛꯈ꯭ꯔꯦꯍꯦ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯤꯖꯥꯠꯅꯤ ꯃꯧ ꯑꯣꯏꯔꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄ ꯀꯥꯏꯗꯣ ꯌꯥꯝ ꯇꯟꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯑꯗꯨꯗꯕꯨ ꯇꯧꯖꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯤꯗꯣ ꯏꯃꯥ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯄꯥꯕꯅ ꯐꯨꯗꯅꯕ ꯍꯥꯏꯗꯅ ꯆꯦꯜꯂꯨꯕꯅꯤ ꯑꯁ ꯍꯧꯖꯤꯛꯇꯗꯤ ꯌꯥꯝ ꯇꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯩꯗꯤ ꯏꯆꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤ ꯆꯠꯃꯤꯟꯅꯅꯕ ꯂꯥꯡꯃꯤꯟꯅꯕ ꯂꯩꯔꯔꯣꯏꯑꯕ ꯈꯟꯖꯜꯂꯨꯔꯒꯅꯦ ꯀꯞꯄꯨ ꯀꯞꯅꯤꯡꯂꯛꯏ ꯇꯧꯔꯤꯁꯦ ꯑꯩ ꯆꯠꯈ꯭ꯔꯁꯨ ꯏꯃꯥꯗꯤ ꯂꯤꯔꯥꯡꯒ ꯊꯣꯏꯕꯤꯒ ꯂꯩꯔꯤꯗꯨꯗꯤ ꯃꯣꯏꯒ ꯍꯧꯅꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧ ꯀꯩꯅꯣ ꯃꯔꯛ ꯑꯩꯁꯨ ꯌꯥꯎꯔꯛꯈꯤ ꯈꯨꯜ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯆꯠꯇꯅ ꯂꯥꯡꯗꯅ ꯂꯩꯔꯕ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯅꯄꯥꯅ ꯑꯃꯨꯛ ꯑꯩ ꯐꯨꯕ ꯀꯣ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯍꯧꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯥꯁꯤꯗꯤ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥꯍꯩꯒꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯏꯆꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯈꯤꯕꯗꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯂꯩꯁꯥꯔꯤꯉꯩ ꯄꯪꯂꯥꯡ ꯂꯥꯡꯉꯁꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯑꯐꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯧꯅꯤꯀꯣ ꯏꯆꯥꯁꯤꯗꯤ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯤꯕꯥꯏ ꯊꯤꯅ ꯇꯧꯗꯅ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯛꯎꯀꯣ ꯏꯃꯥꯅ ꯚꯣꯠ ꯄꯤꯔꯤꯕꯁꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯩ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯔꯨꯕꯤꯁꯨ ꯃꯃꯥ ꯑꯃꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯡ ꯌꯨꯝ ꯄꯥꯟꯕꯗ ꯆꯪꯗꯧꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯑꯗꯨ ꯂꯥꯡꯕ ꯈꯣꯠꯄ ꯄꯥꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯤꯋꯥ ꯉꯥꯡꯖꯕ ꯄꯥꯝꯕꯤ ꯃꯈꯣꯏꯅꯕꯨ ꯇꯔꯨꯕꯤꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯅꯖꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅꯗꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯁꯅꯥꯔꯩꯁꯨ ꯄꯥꯔꯤꯗ ꯂꯨꯍꯣꯡꯈ꯭ꯔꯤ ꯕꯤꯅꯥ ꯁꯈꯤꯁꯨ ꯍꯥꯟꯅ ꯃꯃꯧꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯁꯅꯥꯔꯩꯒꯤ ꯃꯅꯦꯝ ꯃꯀꯨꯕꯨ ꯀꯤ ꯍꯪꯒꯣꯏꯅ ꯑꯃꯗꯤ ꯃꯅꯦꯝ ꯃꯥꯕꯨ ꯌꯥꯅꯕ ꯆꯠꯄꯗꯨꯗ ꯕꯤꯅꯥ ꯁꯈꯤꯁꯨ ꯃꯃꯧꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯃꯗꯤ ꯇꯔꯨꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯇꯝ ꯃꯥꯅ ꯍꯣꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯇꯔꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ